Tripurada Manipuri Singi Autonomous Development Council PU Manipuri Lolda Mahi Tamhanbaga Luinana Reservation Pigadabani Haina demand tawkre. Amadi Rasniti Namaram Oidaga Aikoi Masel Nungsinadana Bagita Bhakti Togumsi Haina MLA Kate Loken Haikre. Krumzari, ISTV Manipuri Paumit Yang Tabri Basingbu Taram Nokchari, Pausandong Pizari. Listing any Kuntaruki February Tara Humdogi Mamanga, Langak Sem Hodrabadi, Jammu and Kashmir da Chahitaru PR Tamki ba Adugum, Manipur da so Idaklo Hining I Lati Hana, Sawombung Kabui Kunjaugi Multipurpose Platform Sangabagi Toramda MLA Ibom Chan Haikre. Taramadu da Sawombung Kabui Kunjaugi Maru Oiba Mioy Sing Yauna Mioy Kiana Sarukiaki. MLA ke Chibom Chana Makata Kibada Miam Gilengak Lairingaida Chief Minister N Biren Sindu Haina Irang Hoki. Housing Assembly dissolve Tauraga Nauna election Tau Haiduna demand Taurakle. Hana Lairamba Popular Government Aduna Manipurda Tokliba Lal Asi Tengnabada Ngamlaroi Kang Badagi Assembly suspend Tauraga PR Tamlakpani. Housing Su Lengak Semba Yanaba Center Honari Lengak Semba Yabagi condition Adu Oida Badagi Housing Su Semdriba Sini. Lengak Semba Yanaba Fibam Fauba Laitringaida Housing Assembly dissolve Tauraga Atubada election Taurakani Haibayaroi Fibam Neyadrabadi Supreme Court ta Chatlurabasu Panchayat election Pangtok Tree ADC gi Mikal Chahimanga Hena Pangtok Tree Jatna Kanglun Gimatung inna election hekta Pangthorak Tabasu Yai Jammu and Kashmir da Chahitaruk Hena PR Thamkiba Laikrabani Housing Oidiba Fibam Asida BJP na Natrabadi Atay Party na Lengak Sembadi Oitokloi Yaning daba khara yaurabasu leihoriba aikoi punna hotnaraga miyamgi lengak semnaba hotna minabana khwaidagi fagani Housing India lengak illegal immigrants sing detect tawraga voter list yauna atay de yauramba sing delete tawraga maram damda deport tawgani haina lauthokrabani Manipur Miyamna su NRC tawduna illegal immigrants sing khandoklaga nauna mikok thiraga delimitation tawgadabani haina demand tawri karigumba mitof na lengak paiduna leirabadi hairiba thabagasi tawbada kachin koya yauroi aikhoida pendaba kaya leirakani Chiraba Tanjas the Lengak Pining Badagi Aikoi Masel Jingthana Bahotnaduna Leiribagi Mahutta Atubada Lengak Semhonaba Hotnaminarasi Haike Ujik yamna kanna fresh election tawrasi job tawroga in tawrisi ngasai moina sarkar pai ki tawre mantri oi ki tawre bagi kalak patuna si ta hodra kanda leibak sita kari akai ba pirak ke du ubungam da bagi wane ngasigi Manipur ki lai film sidabu ujik lai be assembly se job taw those aduga election taw ya gadra sunga yaroi ujik illegal immigrant ain kaina mitop sang bagi matang sita mamangi government and biren lusing government buna 2023 ye angan ba saruk tagi illegal immigrant khatuk tawgibase India government of Perko order ngi makhadane madugi wado hojiksu hanjinna Amisha ji na haire illegal immigrants se moida detect delete and deport kargumba khogi electoral roll singsida Manipur gi ain gi matungina laifam thokto mi gi maming yauramadi madu detect to aidi khangto delete to lokto electoral roll dagi then number 3 da moi gi country da thago na hojiksu lauri Tripurada Autonomous Manipuri Development Council PU Tripurada Manipuri Lolda Lyric Tamba Fangan PU Manipuri Lolbu Tripura gi Associate Language when recognized to Bogal Winana Reservation Pigatabani Haina demand Tanduna Kolau Lauduna Kongshat Amasu Chatkre Kongsada Dugalwinana Tripura Manipuri Students Youth Coordination Committee TMSY CCO Gimari Suba General Conference Sama Agartalagi Radhana Gartalaiba Radha Madhav Mandapta Pangtokre General Conference Adu the Sarukiakiba UNLF ki Hanagi Chairman Ningthemcha Sanayama Allies RK Meghana Awasingi Makada Chahi Taret Manipur Asi Leidure British Nasu Manipur Lausilurabasu Amokhana Aikhoigi Ningtamba Adu Fanglakrabani Manipur Ngakliba Mitaibu Muthat Pahabasi Puari Dagi Hauba Ngamkidrabani Mijaina Mapangal Sontabada Manipur Tugaiba Lai Habasi Yeknabana Kangi Magna Makatan Haikibada Manipur Bu Hanna Mika Ponba Amadi Mutat Nabahona Duna Lakre Ning Tamba Manglu Rabasu Matamaduki Pai Postingna Amukana Ning Tamba Hanjol Handuna Manipurasi Tambirambani Manipur Gyapon Magi Saktam Ngakpada Mangjal Tariba Mitai Bu Mutat Nabahot Nabasu Leptri
Manipur asi macet thokna ngasisu thugaina bhotna leptri Masida Manipurda khak natana tongan ba mafam singda khundariba Manipuri mitai singna yekna bana kanano marupna kanano haibadu khangminabaga loinana aikhoi maselgi marakta wakhalol manana chatminase idea of Manipur macet tahna bahotna bada tongan ba pambai kya sizinnarakli masida Manipur gi kanglu furup khudingmakna masigi lang asida thudana bahotna se haike Masih ekrom sa pion rakna bagi pion di maru yaw ni adu ba pion adu krom sa ba lo hai ba amrelo se ko ngamba amadi sange ko da Thauramadu USM ge President YK Dhiren UPF Manipur ge President Nongthombam Rupachandra Social Activist Y Chandrasekhar Sinha Tripura Manipuri Women Council ge President Hawai Bam Ungbi Maya Sinha amadi Civil Activist Suvas Tepsu Sarukya ke Rajniti namaram oiraga aikhoi masal nuksinadana bagi thabakti tawgumsi haina wangoi kendra ge MLA ke lokena kendra sig ahal oiraba singda khudol pibagi makha chatharak poina polling committee yumnam huidrom thiam lesang khongna sinduna special gathering program for our respected aged citizens ta achamba khudol pot pibagi thoramda haikre Yahitel Lampak Yumnam Huidrom Tiam Lesang Kung the Pangtokiba Thoram Aduda Ahaloiraba Miyokana Sarukyaki MLA Lokena Maka Taraduna Miyoiba Kudingmak Magi Matam Haibadu York Laba Matamda Malema Set Hadok to Nachatki Bangaktane Maramaduna Hinglingai Matamda Pumnamak Nungsisana Leminase Hinglingai Matamda Magi Migi Haiba Kaidana Jap Manaba meeting the Tabak Dominase Haike I know Sista Alama Library since I comes up with what thing to Maza, Kasarambaza. Hayang Mataman to Lako with me to the Suai Quest, Mana Matorum, Manatorum, I should talk, we have a walk along, I never get about the Maroon in Tanzania. I don't know. Alama Library singer in the Maroon in Tanzania. I quite couldn't say, Yam Tawu Kune now from Tiam Sang Ponce. Yam Nuxina, politics, Cyber Day, Rajantis Day, Hoy, number gave Magi, Palm, Resapani, Adu, Madu, Magi, Tamoida, I even she will I wonder. Port Pig to any, Adana, Aina Maru in the Tanzania, Ran Tiki the Makta, Koymasem, Sinadaba, Warona, Puna, to the Anta Tambigano, I will Romatam the Zohara road into view, or then Casin the Bonam Matam, I would have Zenati. I call the Rantini, Mana, Iginate, Mana, Igini, Abi, Wakalo, Tadoku, a Tamoy Shana, I give me United, and I quit Kunganzi, Koyama, Kunze, a quit the Sur of normal Savanadana. Katang Alaman, did that Sumana, Tamoy Shana. Kita ang makitang mating pangsa yan na tawagin mas. Miyam na wana hingliba punsesi yengbang amlibra haina nupi samas ki President Thokchom Ramani Laimana Maira Paibi haudoki bagini fo mangarak suba numit ki thoramda haikre All Manipur Women Social Reformation and Development Samas nupi samas na senduna Pumlao Community Hall da pangtoki ba thoram aduda leki drabak Maira Paibi ima singi mafamda minute ani to min leptuna ikai khumna basu utki nupi samas ki President Thokchom Ramani na makha taraduna haukiba ingkumza lising amaga chamapal marfugi December kunmapal da Chipurda Laiba Mayang Sefai Singna Hairangoi Tong Makha Maibam Lekaida Bom Fumlam Badagi Maralda Micham Amapu Faduna Pukraga Ot Naibadagi Matamadugi Nisagi Mayuk Taleramba All Manipur Women Social Reformation and Development Samas Nupi Samasasina Mayang Sefai Sing Adugi Makutagi Munduna Kankiba Numit Asibo Maira Paibi Hodokiba Numit Hainanga Sefauba Pangtoktuna Lakle Mak Namaka Taraduna Hauzik Lamdamase Damigi Mama da ima kauduna migi mapada ipa kauduna lariba asida lamdama sigi luchingba singna kari amata khandana laithok libasi makhoi humfuna athubada chingtam khaidana haukiba pumba kauthokna duna hanagi ingtapa Manipur adu hanjuna bahotna biu haike hojing matam dita migi mamada ima kaure migi mapada ipa kaure lam khuding ai khoi bu chat pa yadre ai gi khon tung ja ba phau nga ga che a khoi minai gi mawong de lai re a khoi ya wa re ha na mati man don pai che moi
मोइना पाइब थबदे आइदि लाइरिक हाइतमिना खांदेको हुजु लोइना मा चाछनरगा मणिपुर से कल्लो हाइबा अमदा चली यादे अमदा चली यादे बिगी मपोत तांगना चारिजे इबा बोक्तबना योपसु तम लैबिरिबा पुनमना नुंगाइबिरिब्रा मणिपुर दे लैरिबा चिंग तम अमा खांदे जाति खाइदना मणिपुर बु नुंसीबिरगदि मणिपुर से कन्ननबा इमाम तगी इपाम तगी मचा होइना आइना सिद्रिङैदा हानगे नुंसीनबा हानगे अमतो होइबतो अदो लैनबा मोइ चिंग तमगेसु मुस्लिम खंगे मोइ तरासु खंगे अमा खंगे लोइना मासे इमानो नोइबो मचा मोइनो नुंसीनारा मणिपुर से शांति होइनमा पुल्लगा अमुक कलमो हाइबसे आइगे अपामबनेबको Sky Hospital na ahumlak suboy na thama chupna sathagadaba free dialysis camp mathang chahi January amadagi horagani haina Sky Hospital gi chairman L Sam Kishore na pamising onabada haikre mak na makata ki bada kidney fail oiraba miyosing gi damakta de dialysis tawba haiba si tangai fade dialysis tawringai manungda cardiac arrest amadi heart fail oirakpa yaba kaya ama yaudaba nate Sky Hospital asi heart ki akhanaba hospital ama oibana hairiba dialysis tawringai manungda thorakpa heart kamari lenaba kudong thiningai oiba adu ngakthoknaba semsa aduna lei lamdamasegi kidney leinaga sagona aduna hingliba cell gi awaba leiba imungi patient singdana hena kudong chaba pigitaba camp asigi damak ngasi dagi register tawba yaragani haike maruina khoina em tawjari di pen pamjari di leita laira dialysis ki session nanghaudaba natraga dialysis ki am thuna darkar lakpa leiragadi next year gi 2026 ki January degi horaga February da loibasima tawni aduga public ki demand gi hengalagadi we may continue longer on free basis da from time to time free dialysis camp hagi oina bijariba seida mayamna saruk yabi ningagadi mayamna sigi benefits lobi ningagadi registration asidagi dum horani Imphal East District ke manung chanba lamlai esina konba takhel khungangi yongthong laikai da KCP-MC Progressive ke comrade Tompok amasung Moirang Maitai anibu party gi lanmi ni khanglaba fawbada khud tharakiba police commando ki makhutta awafamda tahanbada chenariba Saikhom Khogenbu akanba chairak piragani haina KCP-MC Progressive Information and Publicity Secretary Mahaikhomba Mitaina thadorakpa cherola mana hairi cherola sinemakha taraduna comrade anibu khud tharakiba amadi Police Commando da sinaki bathaudok adu hakchina lawi hari Saikhom Khogenda Sudet site ki chairak piba yauna luba sina warep khara lawre hari haukiba megitang ahum dagi thokiba kangnuki irang da Saikhom Khogena yauriba KCP surrender group aduna police tagi arakpa khutlai khara paisilaga yeknaba thengnabagi namada micham miyam da ot naibagi wakat kaya KCP MC Progressive telai hari Langinamada khutta khutlai paisilaga sel thobada nupi angang migi imung manung thugairamba sing mapuroi bayawdana sagai gi nupi amabu ngammi haibagi matagum faraga puduna thamjinba haibasi khunai asigi yeknabani hairoidabagi maram leite hairi miyamna sigumba yawol lal hogi maikhum upasing asi nakoi nana natraga haktheng nana saugatloidabani takhel yongthongi ima evil kharana party gi lanmi ani gitamak thauna fana lip Pikibagi damak KCP-MC Progressive na tawbimal khangba uli haina cherola sina makhatarakli Haukiba chahi amada tawkiba thabak amadi lakadaba chahi lisingani kuntaruki chahi amada tawgadaba thabak thauram singh khananainabagi kunmari rak suba KVK Bishnupur District Utlaugi Scientific Advisory Committee meeting asi KVK Bishnupur District ke Utlauda leiba office ta pangthokibaga loinana Extension Education Institute na senduna Mahila Kisan Diwas 2025 ta sarukya kibi Arundhati Naurem dasu certificate khutsinake thauram aduda KVK Bishnupur District Logi Chairman Padma Shri Thaunauzam Sauba Singh, Dr. Nongthomam Anando Singh, Senior Scientist Agronomy, Indian Council of Agricultural Research for NEH Region Lamphel Pat Yauna, Maroiba Mir Singh Loinana KVK Singhi Akhang Ahi Yauna, Progressive Farmers Kyasu Sarukyake. Thauramadu Mari Lainana Padma Shri Thaunauzam Saubana. KVK Bishnupurna haukiba chahi kayada masak naiba amadi mapung fana singthaningai oiba thabak kaya pangthokre lakadori chahi lisingani kuntaruki oina su Bharat ke Prime Minister na pamjaba ngagi pothok marangkai na pothok na bapandam thamliba sida KVK Bishnupur District ke oina su fishery amadi masiga loina basingda mapung fana tauna bahotna se masida department amadi expert singna mateng pangbiu haike
fishery and allied subjects yang pakai ni mana. Fishery isi dah, uji aku yang kena knowledge council dah aku yang thal na low ya, bawa ting low thana bawa. Mana lagi projek thal ga knowledge council lagi aku low mana bersisu. Aku yang kaya ni ada aku kaya aku, macam kena lagi, macam macam kini aku. Hai ba program singa se masih matang le kono ka masih lengwe ba me kono sojo review suggestion review LCD patre KBK Bishnupur District Ullaugi Head Senior Scientist Dr. Brazamani Mitaina Hauki Bachahi Kyada KBK Bishnupur District na district ase dalaiba Laumi farmer kyada scientific oina maru marang thaba akoi bagi fibam sokandaba amadi farmer kyagi senthok lambi fana ba hotna duna lakle makhatana sumari lenaba department amadi ICAR CAU yauna KBK kyagi expert singa tanaduna hena chawkhat na ba hotna gani haike लाकदोरिबा सही 2026 की जनवरी दगिने दिसंबर फाउगी मनुंगा करी करम एक्शन प्लान अकोई करम फिवम दरी रिसर्च तौबा डेमोन्स्ट्रेशन तौबा अमसुंग तोंगा ट्रेनिंग प्रोग्राम पाइखतपन सिंबा अकोई यावगनी लोइना अकोई 2025 जनवरी दगिने दिसंबर फाउगी मनुंगा करम एक्टिविटी सिंगा कोई मयाम ताकुरिबो सजेशन सिंगु कोई मपुंग फाना अकोई उनदना अकोई खनन नैनदना रिसर्च पांथोखिबा ट्रेनिंग पांथोखिबा डेमोन्स्ट्रेशन पांथोखिबा मयामदो थमजबनी अदुना मसिगी असिगुम प्रोग्राम सी अकोई कृषि विज्ञान केंद्र की चेयरमैन सु ओइबा अदुना सेरी के साव सिंगन मे तांगल लौदना पांथोखिबा अदुगुम प्रोग्राम नि Concord Art Theatre gi founder vice president Oirambi Lekhidrabi Akoisam Tamubi Devi gi kumon thoram buning singboi nangase Konjeng Lekai Club Kwakathal Lalaiba Akoijam Kumar Singyumda Festival of Narrative Arts ki thoram pangthokre Concord Art Theatre gi president Akoijam Ibotombi Singh Eastern Zonal Cultural Center Kolkata gi Board of Governors ki member Buddha Chingtham amadi social worker Sorai Sam Govina Maroiba Musing wina sarukya ki Tharam gi saruk ama oina Lekhidrabagi mafam dai kai khumna bot poina minute ani 2 minute leptuna awaba phongdoki Tharam gi manung channa ahal oiraba artist sing amadi Konjeng Lekai Club Kaithel gi ahal kharada akhanaba lengyan fi khudol tamduna pukning thogatki Thauram ga mari lenana Buddha Chingthamna narrative art haibasi khunaiga thadok nabaya draba powerful art form amane art form asina matam amada yumthong khuding lina duna miyambu educate tawrami adubunga sede sizilaklaba art form oire khajiktang oirebasu kannaba haiduna festival oina pangthokpagidamak Concord art ke khongthang buthagatpa phongdoke art amasung artist haibasi khunaibu aranbadagi chumthoknaba thabak tawribani phongdoke Sigi art sigi matingna miyam the social education pi koi karmai hingadagi ekoi karmai satkadagi ekoi karmai tho alamin singza thoglo karmai togdagi ekoi karmai hingadagi ekoi kunarista ekoi contribution to kari togdagi haibuna symbol se loina thamda yawo ko amane ekoi ki narrative art form ase aduna sum sidarakpa mausulakpa dying art form oikpa vanishing kausulakpa ase yamna ning kai kibam amaneba Nupi oibe singi thauna lingjel ama de apun bana Manipur bu kanana su lakchabangam loi ahum suba nupi lalna Manipur tangdu laita ba ing tapalam dama ma ohin ba ngamgani haina MLA Govindas konthau zamna MSRLM na promote tauba village level federation mapan gi SSC chamaga yankhai mathoi gi member listing amaga chanipal hen bagi performance review kam interaction program da haikre Bishnupur AC gi manung dalai ba kha pochongba mamang community hall da Bishnupur AC gi manung dalai ba village level federation mapan na senduna pangthoki batharam aduda MLA thongam santi yauna mari leinaba miyokyana sarukya ki MLA Govindas konthau zamna makhatana khunai ama chawkhat pa haibasi aigi imung dagi hauduna laikai khungang amadi district yauna Manipur pumba chawkhat pangam gani hauki bachahi kya dagi Manipur da nupi oibi singna lauduna lakliba thaudang aikhoina kaufom thokte ngasi maksu laikai khungang singda SIC amadi BLF singna lauriba thaudang sing asigi yengduna lakadaba chahi lisingani kuntaruk tagi livelihood tamiteng changduna makhal kyagi scheme amadi sub scheme sing hapchinduna khunai asibu awang bathakta pukhatna bahonariba nupi oibi singni haike
ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯐꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯂꯣꯟꯕ ꯐꯗꯣꯏꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤ ꯐꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯐꯗꯣꯏꯅꯤ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯐꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯤ ꯐꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯤꯉꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯤꯡꯁꯥ ꯂꯩꯇꯕ ꯑꯃꯒ ꯆꯥꯟꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯆꯥꯎꯈꯠꯄꯔꯣꯝꯗ ꯍꯤꯗꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠ ꯇꯤꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯤ ꯅꯤꯁꯥꯁꯦ ꯑꯉꯛꯄ ꯐꯪꯅ ꯅꯍꯥꯔꯣꯜꯁꯤꯡꯁꯤ ꯆꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯥ ꯃꯨꯠꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ lamjing maya BLF tinungai amadi lamjing maira BLF ka pochangbamna best BLF ki mana oina lupa lising nifu ani suba best BLF ki mana na yening BLF topokpi amasung luchingbi BLF qualify na join taduna mana oina lupa lising kun mga PK best SIC mga gi mana na ireima SIC na chou sorarel SIC upokpi hentoi B SIC tinungai Panthoi B ima SIC qualify amadi oinam lekai SIC ningthau khong kha khunauda lupa lising tara manga gi manasu khutsinakhe Chahi khudingi leptana laigi oiba thoram ama oina ningsing bathok traba matamdagi chatharakpa event dau ayang leima ahal amadi ayang leima atombi ani gi walong kabok poktuna moirang yumthong khuding kabok yenbagi thoram lakliba wakching gi tara tarukni panba amadi tara taretni panba numita pangthokadawri ba siga mari leinana ibudau thangjing moirang koirel laina thabum ama chufna haibadi maitai gi thachatta wakching gi thanel dagi faiden gi thanel fauba event dau ayang leima ahal amadi atombi ani gi ngakta harau mathok tambagi thoram pangthokadaba maram nangase ibudau thangjing koirel laibu event dau ayang leima ani gi sangaida khoidoi humbagi thoram pangthokre ibudau bu ayang leima ima ani gi sangai tamna thangjing seva mandal famnaibi choirap loisang amadi amaibi loinana pena sakpasing amadi dol belga loinana ibudau bu thinbagi thoram pangthokhi ngase dagi hauraga loidam thabum ma chofna ibudau thangjing gi laisang thonglon gani hairi Paugi Marktana tenba break amatang lominase. Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobiho Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobiho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Nibe makigano azab thammo Sige se next Pm-Istv na check-in na laksilaga thamgabanine Dadarang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yung masibu asoyangan pokadabadagi next Pm-Istv na ngapseli next Pm-Istv juhar habading ngaptokna na basembani Zerman technology siya na concrete katokna tinaba matamda kapamul amuk pihena hengaladli #Pm-Istv strength is in the way Honglagliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itung da taram nok chori makhataba pau pizari Revive, Relief, Reconnect, Hyber, Team Data, Sigi Kuntarukta, Free Fry, Northeast, Eduplus, Skill, Amadi, DC Enterprises, Kakutsamnana, Senduna, Marjing Polo Complex, Chatarakiba, Winter Camp, Lotion Cray, Tauramadu, Best Discipline Volunteer, Best House Noting by Awards, so Yantoke, Tauramadu, DIPR Director, Ngangum Utam, Holistic, Eduplus, Skill Director, so Oiriba, Career Coach and Mentor, Kumuktam Rosan, Amadi, Camp Director, B. Chitramayana, Maruiba, Musing in Sarukiake, Tabranga Mari Lenana, Director Utamna chahi taranipal gi makhada leiriba angang sing ano ba experiment tawningba matamni matamase da makhoi na makhoi gi pukning wakhal fathaduna oja sing amadi makhoi gi ahal laman sing gi pautak ilaba matamda makhoi gi punsi da mai pakpa punsi ma soidana oiba ngamgani haiki
Maina hanna hanna honaraba vision nama leiraba soidana mai pakani ngasi dagidi tauge haina khallaga thabak ta onthokpa ngamba mi amamam kohan biraga noise tlungi achangba yumbrel amamam koiraga Manipur ima se amukang yamna chaukat ko leiba ama noigi matamda vision 2047 aduda Manipur se kari thapka after 20 years adu khallaga changzalaga India ko mi oiro mai pa bunangi tamakta khanbada chaukhopchaba adugumba mama mapadu elo Amarom da Thoram Aduda Sarukyakiba Career Coach Rosen Hariba Campus da Thang Ta Jagoi Isai Amadi Drone Paibana Chingba Takpiba Khak Natana Campus da Sarukyariba Angang Singda Indiana Lising Anini Futaretta Chaukat Palamda Mama Oina Pandam Tamliba Sida Karikaram sector da Makoina skill Tansilabadi Chaukat Palebak Oiba Matamda Makoida Mataukaram Kudong Chaba Lahogani Haibasu Takpiki Haiki angangsina pigisina different exposure mayam se pibaneba so that angangsina kai lay is khangjanaba ade ani subadana magi qualities identify tobagi agi masa amsu oiba haidare do understand doba adu matukta the locations ina mo okay food hills oire ilo masingi mahon soile hills oire adigi lambu lamang soile locations e kogi ahum sina pa locations select over haidare do ain toraga akoina Manipuri ama oina Manipuri da leiba mayam mitei masa oiro ato masa oiro akoi sigala ibesing se develop am country wa pa matam da develop level da sapina mangta sinjaba program Manipur da me ahom lisingani kulhumdoi dagi thorak liba irang asina maram oiduna miyekya hauzik relief camp ta awaba khangduna leiri masidana tana national highway singda mahosagum ayed apan yaudana chatpa yadana leiri basida hauzik fawba masigi chapchaba warushin purak pangamdana leiri basiga mari leinana Selin Digital na sinduna New Delhi ge India geta Selin Digital ge chairman Fanjobam Lanajit Singh na Long Live India IDP Singh masagi mayumda thobada hanjil halu national highway singda mahosagum athingba yaudana chatpa ya halu Long Live Manipur Haibana Chingba Warol Yauba Jerol Paiduna Wakat Khongjang Sangsin Kre Wakat Khongjang ga Mari Lenana Mahakna Haikibada Manipur Thok Liba Communal Conflict Asi Hauzik Faubada Warushin Ama Puraktana Laribasi Athubada Lushinduna Mausagum Tangdu Leitana Nungsi Chanana Lehanaba Central Government na Sinbiu IDP Singna Thengnariba Awaba Khudongcha da Bakaya Singa Si Khangbi Ubiduna Athubada Warushin Purakna Bohonabiu Haike IDP Singh की आवाज उबीदना इंडिया गवर्नमेंट ऑफ स्टेट गवर्नमेंट अचुब मतम मसी वारोइसिन पुरागा मकोबु यामना तंगदु लेताना महौसागुमना यामना नुक्सी चानना लेबे यानबगी दमक अचुब मतम सिनबियु हाइदना अखोगी नेशनल कैपिटल ओइबा सुगुमले न्यू दिल्ली सिदा सुगुमले अखोई खुंजंग असे यामना चमना अखोई एसे इंडियन सिटीजन अमोना अखोगी फंडामेंटल राइट तो अखोनी डिमांड तौजो Nipumari Suba Junior National Kho-Kho Championship 2025-26 da Sarukyaruna Bagidamak Manipur Amateur Kho-Kho Association Makagi Sanari Singh ngasi Imphal Thadokre Chaye sigi December 18 dagi hauduna lisingani 16 ki January mari fauba Bangalore ki Gunjur da pangthokadawriba championship asida state asigi oina nupa amadi nupi sanaroi 19 na Sarukya kadawri ngasi Manipur Thadokraba Manipur Junior National Kho-Kho Contingent pu Makagi General Secretary Moirangthem Madhusudana flag off tawkibaga loinana Mark na haikibada championship asigi damak numit kayani residential camp pangthoklaba matung team official taret yauna players singna ngasi khongsan kriba khongsat asina mai paklaktuna khelo India ge qualified oina bagi pandam thamle amade state asigi oina su kho hariba masana si henna fagatna basu hotnari haike Handak chakadoriba journey sidaida karigumbai koina mamangi edition singdagi handak sina kajitang hena performance fajarakani haibagi thajabadu lai karigumba laibok patana koi 8 position manung changdragadi khelo India qualify oidoini masi gi target sida koi chalaga team si mai pangna honage haiwa pamsi mya pamda Manipur Amateur Kho-Kho Association mai kerigi myamda pawdam si thamjeri loisilakpada maroiba paum kana pisari Lesingani Kuntaru ke February tara humdoigi mamangda lengak semhaudrabadi Jammu and Kashmir da chahi taruk PR thamkibagum Manipur da su oirakloi hainingai leiti haina MLA ibum chana haikre Tripura da Manipuri Singhi Autonomous Development Council PU Manipuri Lolda Mahai Tamhanbaga loinana reservation pigadabani haina demand tawkre Amadi Rajniti na maram oiraga aikoi masel nungsinadana bagi thabak tawgumsi haina MLA KH Lokena haikre
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ